ꯅꯍꯥꯟꯗ ꯁꯦꯝꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯆꯨꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯏꯌꯦꯛ ꯃꯩꯇꯩ ꯃꯌꯦꯛꯁꯦ ꯈꯪꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯖꯤꯂꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯦꯡꯖꯥꯟꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝ ꯑꯃꯇꯪ ꯑꯩꯈꯣꯏꯒꯤ ꯖꯤꯂꯥ ꯄ꯭ꯔꯁꯤꯗꯦꯟꯗ ꯑꯩꯈꯣꯏ ꯖꯤꯂꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯖꯥꯒꯤ ꯏꯌꯥꯝꯕ ꯁꯤꯅꯥꯝ ꯊꯣꯡꯂꯦꯟ ꯃꯥꯡꯗ ꯐꯝꯕꯤꯌꯨ ꯂꯥꯎ ꯑꯉꯥꯡꯁꯤꯡ ꯃꯥꯡ ꯆꯠꯀꯗꯧ ꯁꯤꯗ ꯑꯉꯥꯡ ꯄꯤꯛꯇꯨ ꯄꯤꯛꯇꯨꯁꯤꯡꯁꯤ ꯂꯥꯎ ꯃꯌꯥꯝꯗ ꯕꯣꯜ ꯄꯤꯕꯤꯌꯨ ꯍꯣꯏ 이제 방교도 지하에도 방교 왔다. 아니 지하에도 돼. 그러나 딱 하면 여기 맞다 냠창. 거기에 또 저거도세 거기 거기 사기 론 비난절에 거기 사기 매액 레이티. 저희 숙구에서 거기 사기 매액 세미판 땅을 내면 아이디 그냥 아사미스키나 때가 벵골이기 매액 오아르 세디게시 내면 제가 좀 그냥 안저리시나 거기 메테네 타이로 군진가 그냥 나가 망하는 비타라는 이 awareness 또나 왜 지나오시는 오그레이 방황식이 판단하고 관하고도 거기 판단합니다. सरकार अमसुंग आसाम सरकार मणिपुर सरकार ने 2005 अखोगी मैत्री मयगना स्कूल की थाक लाइक तंबा हो सरकार की स्कूल ने तंबा हो ने सही कुनमा अखोई मणिपुर हा से याबा मणिपुर तौरिबा मो मतौ मणिपुर सारिबा जगोई मणिपुर चारिबा चिंजाक मणिपुर सेरिबा ड्रेस मणिपुर चोंगिबा थाबल मणिपुर चोंगिबा जेइबा पुंग लोइना अदुगी फॉलो तौरिबा अखोइसे अने मणिपुर ngasi koi phanek se pato thoga koi sari sele na ri koi se toim natana manipura phanek nada inapi sele na koi se leiba mete sinu sele ana koi na su koi iramdam ileba manipura koi leiba ohong basida asi jo koi saru jaba mathau tai